Hi, khurumjari miyambu miyam nungairibo kain tawrige ado miyam aise hajik thangattoiba video se khangbra kuidi khara kuire ai mamangda imphal chatlubagi video do khara thangatlaga ne marakta amuk koina thangatludreba ko ado hujik aina thangattoi video se अखोई ममागी मनाव नुपी अतोम्बी अखोई इनोमचा बेओइदा अखोई चाक कौइनेबको अखोई म्यामसे पुल्लुदोइने अदुना म्याम चाक चानासी हाइनाने अखोई हुजिक इनोमचा होइदा चत्तोइनेबको अदुगी वीडियो दो मतेक अमा हापचरके म्याम येंगमिनसीको फुल ओइना मैम माई बानी से लोइसलिने बेनोम चाहोय चटपगी आई बुदी कंप्लीट लोइसन लोइरे ममा जो जिक लोइसली लोइरनी अदुगा मामन ग चत्तोइने बको अदुने इनोम चाहोय दा यौरगा वीडियो से आइना कापसे इकाई इकाई दना नम लहौद्रबा कइनो बो बोबो खोय म्याम उनरगा वारी वताई सारगा लेबदुदा मोबाइल पाइबा लेबदु फजदेदना को अदुना अदु म्याम हुजिक मखा ताबा वीडियो अमु येंगमिनारसी मो सुबुद खंग्रो कुत बाबागे दे कुन माजने मतु तोरो पतु दे कोब्रा ग्लेसरिन ते कहीं दरक पदा ममा कइनो येंगलके यौने हाना कइतो खतनी कइनो येंगलके यौने आई हाना चुचु लांगमै याम हाइबदो ngasi चादोरे ओ चुचु लांगमै इरोम्बा इनोम चाहोयदा लाकपदा यौने याम तोय हाइबदो हाना angang ओइङाइदा तु ngasi de ai चादोरेदना si इरोम्बा तौदोइनी टेंगनौगा चुचु लांगमैगा सिना येन तौ एनडेमगा तौगा सेबोट हापरोइसी दैदी सिना येन थोंबगी वा फदिगोम नते केनो तौरोनो आलू लेरे से येन थोंबगी मचन जे लेरेदना स्मै दादोरमनीदा मागी मचेगी मचा नुपाने बको अखोय चत्तोरेना मयाम उनसी पुल्लिनी फाबत ओय को माना फरागनी कोइ नुंगाइराबनी को खजा नुपा पैसा याम पाइ कोइरो हाइने न पाइ बाबा नादब येक्तबदो अतु तो ओय काइना दबा को हाने खोय अतु तो दी हाना मसुदे फजब जमान बन अदे दिन अबे खोय तो खिना का तौ बरे द लोय ला पुरो लन कुन कुन दखिना का तौ बरे मुना नबाजी की को तो दुई की को नबाजी की को आई दिन हानी दो को बे ताइ रे छिले याम फजिना लोग बच्चे तेरे डाउबी में बंदी क्या है पैसा थोड़ा का दे लिसिंग का तनी कोई सिमी लेके तौबा आइना पाम जरबा है ता साजन को थौलाउ सि करिनो असा पसा का तबला ओ मयाम नोकपगा लांगबगा तइङाइदा को वीडियो का अमते हेक लहौद्रे हाइबा तारे अदो गानु थोंबदि ऑलरेडी टेस्ट तौ लोइग्रबने हुजिकना येन थोंबा मो कोठा टेस्ट तविनेबको अदो कोइ हुजिक चाक चानाबगी तौरगे म्याम मैम अखोय जेक चाक चादोइगी कन्ना तौरी अखोय हुजिक लोइना पुल्लेबको सिदा माबोकी मचानुपी अनि अदोगिदी ममौ नुपी दोगिदी नोमचा बे नोमचा बिना दे अखोय नि अनिता अखोय लोइ पुल्लेबको मैम अइ तारदी चाक हे चाबा होनारगे अदुना अइ चाक चाबा लोइरगा अमुक उतलागेबको मैम दि वीडियो मतेम लोसंगे काजी ngakani बस खुयाम जे sina te amanu nungu su am lehorini बस chingari hai ji sini kona ngari hai ji noina ta chari ngari me do ngari hai ji ngari ismaina hamne eba paire बस छियाम ये सिदिया नम जागा काकागा फोन सुलाइरी te ngari ngakani हाय माय मा याम थिना लेरे ngari no ba ji sini मा कोई गाड़ी चप्पूजे som de ka de se अस मा सिम्याम सिजो ngari ngakani गोदाम दसु याम लई godam su leiri lei budi ko adi imung de su leiri ado chinga ngari na ba ismain ngamano thamine ba ना हयेंग ने आईफोन तोरके खमरा तांग तोने थोनाउचे स्माइल स्माइल ना ले चलो इगे तादे बाय 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 मैम मतमदुदा इन वीडियो दो फजना लागा काप खोटपदो मथंग मनाव नाइना कापके तौबदो खंबरा काप खर नंग हौद्रेबको कैगिनो बु आइगी अदु निमितुदा आइगी फोन बैटरी याम थिना लो ओइरमबा खंबरा अदुनने वीडियो से फजना काप ngam हौद्रे आइदुम आइना हाइनिंग मसिंग दुसु मतांगदा आइना खुदकता हाइगे तहौबदो अदुसु ngam हौद्रेबको अदुने इनम चाहोइदने ओइमा आइदी ngaरी गी कैनो म्यामदो कै हाइगे
ꯈꯔꯨꯡ ꯃꯌꯥꯝꯗꯣ ꯑꯁ ꯑꯩ ꯀꯣꯛ ꯉꯥꯎꯔ ꯂꯥꯛꯄꯅꯦ ꯍꯥꯏꯁꯤꯅꯤꯕꯣ ꯑꯗꯨ ꯌꯥꯝ ꯌꯥꯝꯕꯗ ꯏꯃꯥꯄꯣꯛꯀꯤ ꯎꯗ꯭ꯔꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯄꯨꯔꯥ ꯉꯥꯎꯔ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯅꯅꯦ ꯁꯤꯗ ꯂꯥꯛꯄꯗ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅ ꯉꯥꯔꯤꯒ ꯑꯗꯒꯤꯗꯤ ꯑꯇꯩ ꯉꯥ ꯑꯌꯥꯏꯕ ꯀꯩꯀꯥꯁꯨ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯏ ꯃꯌꯥꯝꯗꯨꯅ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯍꯥꯞꯄꯛꯀꯦ ꯑꯗꯣ ꯉꯥꯔꯤꯗꯣ ꯍꯥꯏꯗꯤ ꯁꯦꯛꯃꯥꯏ ꯉꯥꯔꯤꯒꯨꯝꯕ ꯅꯠꯇꯕꯅꯦ ꯈꯪꯕ꯭ꯔꯥ ꯃꯣꯏꯒꯤ ꯉꯥꯔꯤꯁꯤꯅꯦ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯉꯥꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯔꯒꯅꯦ ꯇꯣꯡꯉꯥꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯃꯍꯥꯎꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯉꯥꯔꯤꯗꯨꯇꯪ ꯃꯃꯥꯗ ꯑꯇꯩ ꯐꯤꯔꯣꯟ ꯄꯨꯗꯕ ꯉꯥꯔꯤꯗꯤ ꯄꯨꯗꯕ ꯌꯥꯗꯦ ꯄꯨꯔ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅꯦ ꯈꯪꯕ꯭ꯔꯥ ꯈꯨꯌꯥꯝ ꯑꯃ ꯌꯥꯝꯅ ꯂꯩꯍꯧꯋꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯕꯦꯁ ꯄꯥꯔꯠ ꯍꯥꯏꯕꯨ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯆꯠꯂꯒꯅꯦ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯏꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯥ ꯃꯣꯏ ꯂꯩꯕꯁꯤꯡꯗꯣ ꯈꯪꯕ꯭ꯔꯥ ꯀꯀꯥ ꯍꯣꯏꯗꯣ ꯆꯥ ꯍꯣꯏꯗꯣ ꯃꯣꯏꯅ ꯀꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩ ꯈꯪꯉꯕ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯍꯥꯏꯗꯤꯅꯦ ꯑꯩꯅ ꯁꯨꯝ ꯎꯖꯕꯗꯅꯤꯀꯣ ꯌꯥꯝ ꯇꯣꯏꯅ ꯆꯠꯄꯕꯨꯗꯤ ꯅꯠꯇꯦꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯨꯝ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗꯅꯦ ꯃꯣꯏ ꯀꯌꯥꯝ ꯑꯃꯒ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯔꯒꯅꯦ ꯄꯨꯟꯅꯀ ꯇꯧꯃꯤꯟꯅꯗꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯩ ꯃꯑꯣꯡꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯏꯗꯣ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯗꯨꯏꯗ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯕ ꯃꯣꯏꯗ ꯆꯠꯂꯗꯤ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯦ ꯃꯣꯏ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤꯗ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯠꯄꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥꯅ ꯐꯖꯕ ꯄꯣꯠ ꯆꯩꯁꯨ ꯃꯌꯥꯝ ꯄꯤꯔꯛꯑꯦꯕꯀꯣ ꯐꯅꯦꯛꯁꯨ ꯍꯥꯞꯄꯤꯔꯛꯏ ꯀꯩꯀꯩ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯒꯤꯐꯀꯤ ꯍꯥꯄꯛꯄꯒꯤ ꯄꯣꯠꯆꯩꯁꯤꯡꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯃꯛꯀꯅꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯣꯏ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯨꯡꯉꯥꯡ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯊꯪꯁꯤꯅ ꯑꯇꯣꯞꯄ ꯕ꯭ꯂꯣꯛ ꯑꯃ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯝꯖꯟꯅꯗꯣꯏꯅꯤ ꯄꯨꯟꯅ ꯀꯩꯒꯤꯅꯣꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯂꯧꯍꯧꯗ꯭ꯔꯕꯅꯤ나 ꯃꯊꯪꯒꯤ ꯍꯧꯖꯤꯛ ꯇꯧꯗꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯅꯅꯦ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯀꯩꯅꯣ ꯍꯣꯏꯗ ꯃꯅꯦ ꯍꯣꯏꯗ ꯆꯠꯇꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯃꯊꯪ ꯅꯨꯡꯗꯥꯡꯒ ꯆꯣꯁꯃꯥ ꯎꯞꯄꯒ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯒꯤ ꯏꯅꯦ ꯍꯣꯏꯗ ꯆꯠꯇꯣꯏꯅꯤ ꯀꯣꯏꯕ ꯍꯧꯖꯤꯛ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔꯁꯦ ꯌꯦꯡꯉꯨꯁꯦ ꯃꯩꯅꯤꯗꯨ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯏꯂꯤꯖꯥꯕꯦꯠꯅ ꯊꯧꯗꯣꯔꯤ ꯒꯥꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯣꯡꯉ ꯆꯠꯂꯅꯤ ꯁꯤꯗ ꯂꯣꯏꯗꯥꯡ ꯃꯃꯧ ꯅꯨꯄꯤ ꯕ꯭ꯂꯣꯛ ꯅꯪꯅꯤ ꯆꯪꯉꯛꯑꯒꯦ ꯒꯥꯔꯤ ꯇꯣꯡꯍꯧꯗꯗꯅ ꯇꯣꯛ ꯇꯥꯔꯦ ꯑꯩꯅ ꯀꯗꯥꯏꯗꯅꯣ ꯐꯝꯗꯣꯏꯁꯤꯕꯨ ꯑꯩꯕꯨ ꯉꯥꯏꯈꯣꯅꯦꯍꯦ ꯏꯃꯧ ꯅꯨꯄꯤ ꯂꯩꯍꯧꯔꯦ ꯉꯥꯏꯈꯣꯅꯦ ꯑꯩꯉꯣꯟꯗ ꯐꯣꯇꯣ ꯀꯥꯞꯄꯛꯀꯅꯨꯀꯣ ꯂꯥꯛꯑꯣ ꯃꯥ ꯀꯨꯝꯗꯔꯦ ꯃꯃꯥ ꯀꯨꯝꯊꯔꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯗ ꯂꯥꯛꯏꯕ ꯀꯣꯏꯔꯛꯏꯕ ꯃꯟꯗꯥꯀꯤꯅꯤ ꯍꯥꯞꯄꯛꯀꯅꯨ ꯑꯩꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯇꯜꯂꯦ ꯑꯩꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁ꯭ꯋꯥꯏꯗ ꯕ꯭ꯂꯣꯛꯁꯦ ꯃꯔꯛꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯕꯒ ꯇꯟꯖꯜꯂꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯆꯦꯗꯥꯡꯗꯤ ꯊꯥꯏꯅꯩꯗꯣ ꯑꯗꯨꯝ ꯂꯩꯇ꯭ꯔꯥ ꯀꯩꯅꯣꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯣꯔꯦꯅ ꯀꯩꯅꯣ ꯑꯃꯗꯤ ꯁꯥꯟꯅꯕ ꯃꯥꯜꯂꯦ 그놈 망한 까보다 누가 많이 ꯕꯣꯛ ꯍꯥꯏꯗꯤ ꯁꯤꯅꯅꯦ ꯑꯩꯈꯣꯏ ꯕꯣꯛꯀ ꯀꯅꯥꯅꯣ ꯑꯩ ꯑꯝꯇ ꯈꯪꯗꯦ ꯅꯍꯥꯟ ꯄꯨꯕꯩ ꯋꯥꯅꯤ ꯑꯃꯨꯛ ꯆꯪꯉꯦ ꯌꯨꯝꯗ ꯂꯥꯛꯑꯝꯗꯥꯏꯗꯣ ꯑꯩꯅ ꯑꯩꯈꯣই ꯕꯣꯛꯀꯤ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯗꯣ ꯆꯥꯟꯗꯝꯒꯤ ꯑꯣ ꯑꯥꯎ ꯑꯩꯅ ꯑꯩꯈꯣꯏ ꯕꯣꯛꯀꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯕꯣꯛꯀꯤ ꯍꯥꯏꯅꯅꯦ ꯑꯩꯅ ꯍꯥꯏꯔꯝꯗꯥꯏꯗꯅ ꯑꯩꯈꯣꯏ ꯕꯣꯛꯁꯦ ꯑꯗꯩꯅꯦ ꯏꯕꯨꯡꯕꯣꯛꯁꯤꯅꯅꯦ ꯑꯩ ꯀꯔꯝꯕ ꯃꯇꯝꯗ ꯎꯏ ꯈꯪꯕ꯭ꯔꯥ ꯈꯦꯠꯄꯤꯒ ꯌꯥꯕꯅꯦ ꯍꯧꯖꯤꯛ ꯍꯥꯏꯕꯅꯦ ꯏꯅꯦ ꯅꯪꯕꯨ ꯑꯩ ꯑꯉꯥꯡ ꯁꯦꯠꯆꯟꯕꯗꯨ ꯑꯩꯅ ꯏꯌꯥꯝꯕ ꯎꯔꯦ ꯇꯧꯔꯗꯅ ꯌꯦꯡꯍꯟꯒꯦ ꯚꯤꯗꯤꯑꯣ ꯀꯣꯜ
ꯇꯧꯔꯣ ꯌꯦꯡꯍꯟꯒꯦ ꯏꯆꯦꯗꯣ ꯁꯣꯝꯗ ꯁꯛ ꯐꯖꯩꯌꯦ ꯌꯥꯝ ꯐꯖꯩ ꯇꯧꯔꯣ ꯇꯧꯔꯣ ꯐꯖꯩ ꯐꯖꯔꯝꯃꯤꯁꯤ ꯎꯔꯦ ꯑꯗꯨꯝ ꯆꯥꯔꯤ ꯋꯥꯡꯉꯗ ꯑꯗꯨꯅꯦ ꯑꯩꯅ ꯆꯣꯡꯉ ꯂꯩꯔꯦ ꯍꯥꯏꯔꯦꯅꯦ ꯍꯪꯒꯥꯝ ꯄꯤꯔꯛꯄꯅꯦ ꯑꯩꯗꯤ ꯁꯨꯍꯜꯂꯦꯌꯦ ꯁꯤꯗ ꯀꯅꯥ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯒ ꯌꯦꯡꯉꯨ ꯆꯠꯂꯣꯏꯒ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨ ꯕ꯭ꯂꯣꯒꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯃꯥ ꯍꯣꯏꯒꯤ ꯅꯦꯅꯦ ꯍꯣꯏꯗꯣ ꯕꯣꯕꯣꯛ ꯍꯣꯏꯗ ꯆꯠꯂꯨꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯕ꯭ꯔꯥ ꯅꯣꯛꯇꯅ ꯈꯦꯗꯅꯕꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔ ꯂꯥꯛꯑꯦ ꯑꯗꯨ ꯏꯟꯗꯣꯝꯆꯥ ꯑꯦꯂꯤꯖꯥꯕꯦꯠꯇꯣ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯥꯗꯤ ꯀꯌꯥꯝ ꯅꯩꯊꯔꯦ ꯒꯥꯔꯤꯒ ꯊꯧꯒꯥꯏ ꯍꯥꯏꯁꯤꯅꯦꯕꯣ ꯁ꯭ꯀꯣꯔꯄꯤꯌꯣꯒ ꯊꯧꯒꯥꯏ ꯑꯗꯨꯒꯅꯦ ꯈꯪꯕ꯭ꯔꯥ ꯏꯟꯗꯣꯝꯆꯥ ꯕꯦꯂꯥꯁꯤꯅꯅꯦ ꯃꯃꯤꯠꯇ ꯆꯁꯃꯥ ꯎꯞꯁꯜꯂꯒ ꯃꯥꯅ ꯍꯥꯏꯕꯀꯣ ꯀꯩꯅꯣꯅꯦ ꯒꯥꯔꯤꯁꯤꯕꯨ ꯄꯨꯡꯃꯝ ꯃꯝꯃꯦꯅꯦ ꯎꯗ꯭ꯔꯦꯅ ꯃꯥꯅ ꯁꯨꯝ ꯍꯥꯏ ꯂꯩꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯅꯁꯨ ꯃꯅꯨꯡꯗ ꯈꯜꯂꯤꯕ ꯀꯩꯒꯤꯅꯣ ꯏꯟꯗꯣꯝꯆꯥꯁꯤꯅ ꯁꯨꯌꯥꯝ ꯉꯥꯜꯂꯤꯁꯤꯕꯨ ꯃꯝꯃꯦ ꯍꯥꯏꯁꯤꯕꯨ ꯍꯥꯏꯅꯀꯣ ꯑꯗꯨꯒꯅꯦ ꯂꯥꯁꯇꯗꯤ ꯃꯥ ꯆꯁꯃꯥ ꯎꯞꯁꯜꯂꯒꯅꯦ ꯂꯝꯕꯤꯁꯦ ꯎꯗ꯭ꯔꯦ ꯍꯥꯏ ꯇꯧꯏꯕ ꯂꯥꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯠꯂ ꯌꯦꯡꯕꯗꯗꯤ ꯉꯥꯟ ꯂꯩꯔꯝꯃꯦꯕꯀோ ꯅꯣꯛꯄꯁꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯏꯁꯤꯅꯤ ꯁꯤꯒꯦ ꯇꯧꯏ ꯅꯣꯛꯃꯟꯗꯅ ꯑꯗꯨꯅꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯍꯟꯗ꯭ꯔꯣꯕꯅꯦꯕꯀꯣ ꯃꯌꯥꯝ ꯍꯌꯦꯡ ꯍꯥꯏꯕꯗꯤ ꯑꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯟꯗ꯭ꯔꯣꯕꯅꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯕ꯭ꯂꯣꯒꯇꯨꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩ ꯃꯇꯝ ꯁꯪꯕ ꯀꯥꯟꯗꯅꯦ ꯈꯔ ꯑꯗꯨꯝ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ